Irom Reserve mi hat mara lera ba nong thomam ajoi bu lupa lak tara gi fine gi loina sahi manga gi akwa phadok pikre Mikhal Gamari lena income tax surveillance team mamam district kuning makta thamkre amasong thum kunmari miyam gi wakat lawna na ba control am hangdokre UN Sina Satari ba matam kaktaba economic blockade asin loisindri fawa tangkak naina miyam khongjang sangsilagani haina BPCM na lauthokre amasung puyamai thaki ba sei sani marpuni palak suki ba mai dana kutrama palak suba puyamai thabaning sing thoram ngasei kangla na pangthokre Maya Mukuramzari Adom Yambiri Bas Impact News ni ay taklamam siyam kanan hauji pungzab si phawagi maraba pawsing yam da pizari Court na Irom Rosa mihat kamari lenana mara lairi haina rail takraba hanagi minister amadi BJP Manipur Pradesh ki spokesperson oiriba Nongthomam biringi masanupa Nongthomam Ajoibu sahi manga gi fadok pikre ngasi uri pok serap court complex ta leiba session judge Imphal West na Ajoibu Rosa mihat ki dabak sahi manga fadok piki bakalunena tha taru ki manungda lupa lakh tara fine thinaba order su taki thas ki tang tara mathode sentence hearing da Ajoina Provision of Offenders Act 1958 ki makhada thadok pi haidana appeal tawrokpadagi sentence hearing asi ngasi yaithoktun lakibani Sentence hearing ki damak case asida mara lairi hairiba ajoya si judicial custody dagi court ta ayuk pung tara makhai taba matamda puraki sentence lauthok trengai mamangda IPC section 304 part 2 gi makhada mara lairi hairiba ajoya si cherak chauna natraga hantana pigadabani haibagi matangda CBI amasung defense council anagi maikai dagi just a wafam hangat pahoraki CBI ki council na ajoyasi IPC section 304 part 2 amasung arms act ki section 27 ni makhada mara lerabani mahakna mi amabu gari hengatnabagi wahauda nomaina kapadagi mi adu sikhibani mabu provision of offenders act ki makhada thadokpada matik sadi haiba wafam thamkhibagalunena provision of offenders act ki makhada mara leiba miyoising thadokhidaba case tarani thoi ki puari su justa pukhatki Defense Council ki maikai dagi thodok asi ajoina naha oina inkalakpa matamda taukibani mag hauzik social worker ama oina miyam gi thabak tauri adugi mathakta lohongadaba sukuidre kariguma ajoya si phadok pirabadi magi punsida saungna akaiba ama piragani mara leraba asi gi tungi damak mahakna society asi gi tawrakadaba yaba thabak sing yengduna compensation pihanba fine thian bamadi community service tawonbana singbo oina thadok pina buwafam hangatki Defense Council na makhatana thadok pinabagi wafam thangat kiba adu mateng pangnaba case law nipan amasu just hangat ki case asiga mai lenana provision officer Imphal West ka report ta pisin lakrabani report so pisin krabani just na maika ene wafam taraba madi provision officer ka report paraba matungda mara leraba ajoyasi provision da thadokpa yabagi ground amat phangde ajoina license gan ama pairaga miyoi ama bukaptuna sian kibagi damak mara leibagalunena akanba dandi oina sahi manga phadok pire haina oda taki ngasigi sentence hearing lauthokpa namin asida mara leraba ajoi sahi kunthra sure ngasigi serak lauthokpa gi hearing adu akanba section tharang marakta pangthoki serak lauthok laba matungda thodok adu laikidraba rozak apokpina court complex manungda serak matik sadi haiduna pendaba kholau kayasu lauki Sentence is awarded 5 years for the offence of the 304 part 2. Sentence is awarded 5 years for the offence of the 304 part 2. Sentence is awarded 5 years for the offence of the 304 part 2. And for the 27 arms act, that is only, and a fine of rupees 10 lakhs. That 10 lakhs should be given to the victim party. They can file an appeal. If they are not satisfied, the victim party can file the revision or appeal to the High Court for the enhancement of the sentence.
Lakadore general election ga mailena income tax department income tax surveillance team amam district khodimakta tham khrilonena pung kunmari miyam gi wak lofam control room hangdokre mikhal ga mari lenena miyam gi damak toll free phone number 180034538822 mobile amadi whatsapp number 8794400740 8257865611 8257865622 da picture amadi video ga loinana income tax department da thabirakuna mikhala sida aranba tawba thingminasi haina su department asin appeal tawrakli ngasi singbairong da leba classic grande da pawmi singuna amada directorate of income tax investigation notice reason gi additional director c deepak singhan hai election commission of india gi ming makha da set asida pangthokadoriba mikhala sida aran mamong da ahen ba paisa sijinna amadi puthok pasin tauba thingnaba income tax department ki pung kunmari thabak tawgadaba monitoring cell hangdokle loinana miyam gi damakta hena khudong chanaba dedicated phone number amadi email leire income tax department na lakadoreba mikhalasi niyom chumna pangthoknaba honabada civil society organization sing lanai lup amasung sangstan singna mateng pangbiu haina csd pakna appeal tawki nakalamoromda department asina Silaga election expenditure da miyang thamnaba state election officer, district election officer, ASP, SDPO, AO amadi central government ki agency sing yawba mifam amasu classic grade da pangthokre mifam aduna lakadriba mikhal asida income tax department na logodoriba thaudang amadi atopa department singa punna seminaba ki tangai fadaba singa dugi matangda yamna kupna khanaki. And as per the instructions of the Election Commission of India, the Income Tax Department is continuously gathering intelligence and keeping a close watch, keeping very close surveillance over large movement of cash or other valuables which could be used for the purpose of bribing of electors, that is voters. We would also like the general public, the voters, the various civil society organizations to assist the Income Tax Department to effectively monitor the use of black money, to effectively control the illegal expenditures which are likely to be made during the assembly elections. Protection and Preservation Committee Manipur PPCM gi miyang makhada UNC na sathariba matam kaktabi economic blockade asi loishindri fawba tangkak naina miyam gi khongjang sangsilagani haina lauthokre lob asigi ahan ba khongjang oina hayeng khwairaman kaithel da miyam gi oiba asoba wak ni famama famgani haina lob asigi nauna convener oina khankraba amogo gi president PS Devan Saramana fongdokre wahang lekai da leba PPCM gi office ta pawmis ng unabada PS Devan Saramana hai UNC gi matam kaktaba economic blockade asina maram oiraga miyam kham thengna ware nakalamoromda miyam gi awaba asingasi loishinbagi mahuta state amasung central government na amana amada insin aduna leiba agi thawang asibasu PPCM na yamna kanna condemn tawi haina PS Devan Saramana makata ki hayengdagi hauduna sathagadoriba khongjang asigi matungda state asigi tongan tongan mafam singda miyam gi oiba khongjang ama sagatpada miyam na mapungfana mateng pangbiu haina su PS Devan Saramana appeal tawrakli Miyam da hena kudong thiba mayam ama thoibase masi paliba government anisina thoidongna yam kanna masi loisindaba yade habagi ihul dumadi leitabadongna tawbase ekoi pumna maki laibak thibani ekoi kanagumba kanglup amagi mayokta phamgadaba mifam nate masidi paliba government Manipur government amasung India government gi ekoi gi yam changna ekoi gi asigumlaba miyangi wakat miyangi wafamsing awa ana mayam singase waroisin porok pangamdabasi masigi mayokta aikoi warok athuba matamda haibde economic blockade asi khudakta loisilu haiba aikoi asigum laba slogan asi season najaraga aikoi phamjagadaba mifamni Kuntrama palak suba puya mai thabaning sing tharamanga si senglaba laifamen kangla da pangthokre Remember, review and revive for love, peace and integrity haiba themda puya mai thakiba sahi sani marifuni palak su kibaga marilenana thauramasi pangthokpani ngasige thauramadi sar yakiba ini tholai semba sana zawbana puya mai thakiba gi thaudok asi leibak amagi koklen mangan kibagumani haiki mangna makha tarduna lamdam asida punna khundaminariba phur masel gi marakta isai sai thorakpa amasung tangdu laita da bafibam oiraklibasi puya mai thakiba thaudokna miyamna piba asoba khodolni haibada haimama thokloi irol iek sanakanglon suna
ताकदब पुयासिंग मै थादोकिबगी नुंगाइति हाइदुना लमन खुंबगी महुता अखोई मसेल पुनसिंदुना पुयासिंग नाहुनना हिंगनबा मतम यौरी हाइनसु फोंदोकी इंटरनेशनल ऑब्जर्वेशन कमिटी ऑन पुया मै थाबा इकोफना सिंदना पांगथोकी थौरम अदुदा सलाई तरकी फिराल मपुंग फाना सिंखटपा लोइनना माइसौनिंग सिंग मना लिसुंगनि तरातरेट अमसुंग सिंगवी तमिनुंग सिलिपुन मना लिसुंगनि तरातरेट सिंगयनथोकी अमरोम द पुआरी दनिंग सिंग दु लेहुरगदबा पुया मै थाबा नुमित असिबो मणिपुर गवर्नमेंट ना स्टेट हॉलिडे ओइना लाउथोक्तबसी यामा लाइबक थीबनि हाइनसु थौरमद सर याकीबा वांगालोइ सिंगना फोंदोनकी कोई पुनमकी अखोगी कोकलेन ओइदना लेजरंबा पुया सिंग अदो मांगखिबदुना मरम ओइरगा अखोगी लमदम असिदा सही लिसिंग कया नुंसी चानना लेमिनरम अखोई मयामसी अमगा अखोगी इसा इसा थोंनरकपा अमगा मसक खंगनरक्तबा अदुगा थाजनरक्तबा अदगी कोई इगी ओइबा अखोगी इगी खोंगुल असि अखोगी मुलकपा सुमाइना तव मयाम अमा थोहल्ले पुया मै थागिबना मरम ओइरगा अखोई चिंगमी तमी लापथोंनगिबा अदुगा तंबाकता लेरिबा अखोई मयामसु अमगा अखोई लापथोंनगिबा मयामसे हजिते अखोई पुनसनबा ताई अखोई नुंसिनबा ताई हाइबा वाखलोनसिदा अखोई पुया मै थाबसी पांगथोकपनि नाकलमरमदा इनिंग थौले सेम साना जावबना इकोनॉमिक ब्लॉकेट असि लोशिननबा यूएनसी गवारी सानरगनि हाइक्रे मांगना फोंदोकिबदा ngasi सेनापति डिस्ट्रिक्ट सतुना यूएनसी गी मकोक थोंबा ऑफिशियल सिंगा इकोनॉमिक ब्लॉकेट की मातांगदा खननगनि हाइके मतम कक्तबा इकोनॉमिक ब्लॉकेट असिना सिंगमी तमी अनिमा की मियामदा पीरिबा सैथिंग सिंग येंगलगा खोंगफम हांदोकनबा हाइगनि लोइनन इकोनॉमिक ब्लॉकेट असि नतबा अतोप पांबाई सिजननबा यूएनसी दा तक्सिलुगनि हाइनसु मांगना फोंदोकी सुम आइगी सम समना तौरगा अखोगी इसिलना ओइबगी मोंगदा तौरिसि वामनग्रे को यारगदी मसे मियोइबगी मिनुंसी येंगा हंदोकपा करी काई को नत्र मतम खरा मसी कनो तौबा करी काई हाइबनि सिंबगी कनो दुनेदा आइगी साइटेदि याबियुसिन को अदो याबिनाबसु अपीलनि को मोइदा याबिदा यादे हाइबदी आई ngamde अदो पुनमक्सी असि नतबा अतोपा मया वे मयामम सुलै को करी येंसिगे को समाइ सुम तौरगदी अखोगी यामना लाना कोई चानरनी हाइबना चिंबा इसम समबा कैनोनीदा कैनोनी मसिदा कैमता पॉलिटिकली करी क्राम त कै मरी लेना नते फेसबुक ता कांगलुप नाइबा वाफम फोंदोय हाइबगी मरालदा इम्फाल वेस्ट पुलिस के साइबर क्राइम यूनिट ना सुरसामपुर की मोलम विलेज तक एम पावखोलाल हाउकिप एलाइस लालचा चै कोनिपन अपोप एम लिमखोलेटपो फाजिन खिबगी थवंगबो थादा स्टूडेंट्स एसोसिएशन जनरल हेडक्वार्टर्स टीएससी जनरल हेडक्वार्टर्स ना चेरुलमदा अकन मोंगदा यानदब फोंदोरकली लालसाना फेसबुक ता फोंदोकिबो वाफम ग मानबा मवोंगदा अतोप मियुइसिंगनासु फोंदोकनकिबा लೈ अदबो लालसा खक्तदा अतमनना फारिबा करिगिनो हाइनसु सेरुलसिना मका तारकले रिपब्लिक डे निमित नक्सिलपका इरोइना मणिपुर पुलिस ना तोंगानबा थौदोक सिंग थोक्तनबा 6 थौरांग लखटपो ओइना थिबोमगी थबक लेप्तना सठरी ngasisu इम्फाल वेस्ट कमांडो अमसुंग लंपेल पुलिस स्टेशन की अपुनबा टीम अमना नागाराम अमदी तांखोल एवेन्यू दा थिबोमगी थबक सथकी एडिशनल एसपी ऑपरेशन डॉक्टर एस इबोमसा की मिया मखादा इम्फाल वेस्ट कमांडो की डीएसपी इरोम रोजित अमसुंग लंपेल पुलिस स्टेशन की एसडीपीओ वांगखोंबना लुचिंगबा मखा ताब ऑफिसर सिंग यावबा टीम अदुना नागाराम अमदी तांखोल एवेन्यू की अकोइबदा लैबा मियोइ सिंग मसक खंगदोकनबा चेक तौकी नुपी नुपा यावना चेक तौकीबा अदुदा मसागी सक्ताक से पुथोकपा ngamdaba नुपी मरी यावना पुना मियोइ तारानी थोय लंपेल पुलिस स्टेशन मखा ताना मसक ममिंग खंगदोकनबगिदमक पुकी तुंगदा मसक ममिंग खंगलबा मतुंगदा मियोइ सिंग अदु थादोखरे लागलेबा जनवरी 16 मणिपुर पांगथोकदोरिबा हुंफुनी पालक सुबह इंडियन रिपब्लिक डे थौरंबो अकन मोंगदा यानदेबा फोंदोरपगलोनिना लोन थिंखरबा केसीपी पीपल्स वा ग्रुपना निमित असिदा पुंग ताराने थोगी इमरजेंसी लाउथोपगलोनिना पब्लिक कर्फ्यू लाउथोकले हाइना सेरुलमदा खंगलकले निमित असिग अयुकी पुंग तरुक तगी हौरगा निमिदां वरम पुंग तरुक फाबा मणिपुर सिनबा थुंगना इमरजेंसी असि सतगनि हाइरि हाइरिबा पुंगफम असिदा रिपब्लिक डे थौरमगा मरिलेनबा थबक अमता सरु यादनबा मदि युमदगी मपाल थोक्तनबसु खंगलकले अदम ओइनामक पुंगफम असिदा मेडिकल सर्विस फायर सर्विस वाटर सप्लाई धर्म की थबक थरुम सिंह इलेक्ट्रिसिटी अमसुंग प्रिंट एंड इलेक्ट्रॉनिक मीडिया न सिंगबा खुदिमक्की कोमथोकनी हाइनसु मखा तारी
Manipur University campus ta lairiba konung singda matam kayagi mamangdagi Assam Rifles ki company operating base oina lairiba asi atuba matamda hongdokhinaba Manipur laingakna honadrabadi Manipur High Court PIL Public Interest Litigation tharagani haina Langthawal Protection Committee na akanaba wafum sing thamlakli Manipur Press Club ta pawmi sing unabada committee asige president Khongban Tabam GT Sorna haikibada konung sing hairiba mafamasi lamdamasi ki puariga mari lenaba mafamamani madugi matakta kumjali singma chamapan marfumathoi gi September mapanda protection site amani hainasu Manipur lengakna gazetted notification thokrabani masigi sargam oina miyamna mafamasi dagi Assam Rifles lawthokina demand tawduna laklibani Amaromda mafamasi atopa mafamda hongdokpagi ayaba Assam Rifles ki Major General amana kumjali singani taramarida Chief Minister Okram Ibobida pishinba laikrabani masi fawada Manipur lengakna tumin laisinba ki thawong yaningde kariguma mafamasi Assam Rifles ki kemasi lawthok haudrabadi puari ga sago narib konung sing tumna mangkiba yabagi akiba laire masi khangna Manipur lengak amadi mailenaba authority na historical site asida kannaba thabak Paikat Pius Suhaiki. Assam Rifles ki posama hangaga company operating bosama thambata regadi masigi exit completely violate tawri do taksabane right of access to protected monuments ado akhoi gi protected monument khuding makta state na protected monument ne lauk thoba monument khudi makse akhoi miyam na public na freely access to yaba yengba students in research tongna bagi madida changhel laga naina ba free access piyo haibani mafam se sang na bagi ahoi pandam se phangoi da lairagadi even I will knock to the doors of the judiciary ki mateng lorga in a form of a public interest litigation madu sai challenge tanu bai dum hona jagi nei me tha sabatu pizari Manipur State Commission for Women Lamphel Partner National Commission for Women New Delhi gi miyang makada numini subna mori da satharakpa legal awareness program ma solution kre thoramadu sar yakiba Manipur State Commission for Women gi siafa Dr. K Sobitan haikibada housing nupi singda thengnariba awaba singa si Manipur State Commission for Women da khangan bira u haibaga lunena commission asin lairiba si Manipur miyang gi maruina nupi oibi singi damaktani haina su fongdokli National Florence Nightingale Award lisuni tarateret ki damakta state asida laidiba nurse singi oina application amasung resume register Manipur Nursing Council Medical Directorate lamphel dagi lawruba yagani haina Manipur Nursing Council gi zero lamar khangalakli Awareness program on demonetization and Prime Minister's Pro People Scheme haiba hiram da nomagi oiba khananaba ki mifamama program mo pangthokre BJP Mahila Morsa Sogolman Sindhu Segarod takilmam laikai da pangthoki ba thoram maduda atoiba methunglen oikiba BJP Mahila Morsa National Secretary Jogita Singhana haikibada Prime Minister Narendra Modi na miyam gi damakta yaifana scheme kaya paikatli scheme singa dugi damakta lamdam asigi miyam da paksanna khanganaba gi pandam de awareness program kaya pangthoktana lakli Beti Bachao Beti Padhao program gi makhada Sukanya Samriddhi Yojana na India gi nupi masa sing da kanaba yamna piri small savings scheme asigi matengna nupi oibi singi tongi punsi yaifana gi damakta kanaba piri loinana demonetization na maram oidana matam khara miyamda wahalabasu lakadoriba tungi punsida awanba puraktuna laibak asigi miyamda kanaba yamna pibangamlagani haina Jogitana makhatana fongdoki Lagliba January 22 All India Tanzim Insaf Manipur State Council Sindh all political parties Singimiyot Singa Ahan round table conference ama Hotel Nirmalagi conference hall the pangtolagani haina lubasigi sirlamana khangalakli Minority Development Scheme Sing Reservation Prime Minister 15-point program na Singh political parties Sing election manifesto the Yawan Nabagi Matangda Kanagadoriba conference asida Hana invite tawkraba political party punamangna soidina yawbinabasu sirlasina appeal tawrkli hauzik matanga swaida break amatang laujage Manipur mani malangi tongan tongan bi pau singaluna lekhoi break te yamna thuna jarake impact news pumiyang ta lebiyo
World-class interventional cardiology at Sky Hospital, performing non-operative closure of hole in heart and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation, coronary angioplasty requirement and other procedures like pacemaker, ICD, CRT, combo angiogram are also available. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in Education. Yumanung application ki mapung phaba solution piriba Durasign G6 seasonabio. Durasign asi Tata Blue Scope Steel Limited ki flagship retail brand ni. Durasign liner ki khudong chaba sing di yumanung amasung mapan ki application ki khwaidagi yangba phanglang kupnaba. Yan thaba siling amasung phaklang khaidoknaba gi irai laiba solution pi. Panel sing ado phaiba amadi chap yungga mai kai install toba yai. Durasign Tata Blue Scope Steel. Abema, nang natamibi school IPS hay do yam chikli phai hay nei kam do gine. My school is a quality-based English school. It has very competent teachers. They are highly qualified. The principal of my school is a strict disciplinarian. He teaches the student in higher classes. Hey ma, isa di IPS ki boarding ke lerup dagi English ki command so phajna le re, lyrics so am hai re, personality talent so phajna le re na. To speak English is compulsory at our school and boarding. I have the habit of speaking English all the time. Adom ki angang singbo Kanchipur da leba IPS haibad Imphal Public Higher Secondary School da ming chanbiyo loinan afaba bahiroi oyanbiyo. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Break matungda tarano usari hausi makata pauda election ga mari lenana Imphal dagi ukhul da satkhiba election commission of India gi official singna tongba gari ani NSN IM singnaba singna thugaidan amanga ta thogan kri hairi impact news da phamba pau matungina thodok asi ngase yupung tarama thoram taba adwai da ECI ga official singaduna DC da report tawnaba ukhul DC mamang da gari khamningai da NSN singnaba NSN IM singnaba mi taramangarom laktuna ECI ga official singna tonglakpa Bolero amasung Maruti van ama thugaidan amanga ta thogan khibani thodo adugi matangda ukhul police station FIR ama register tawkhri hairi panba yabadi economic blockade ka mari lena Manipur police na fadun lairiba while Sathariba UNC President Gaidon Kamay amasung Information Secretary Sangkhui Stephen Thadu haiduna demand tawdun naga taba lamdam singda leba government ka office sing shut down tawbagi khongjang sing Satharibani Mikhal ga mari lena nomai na namduna tamthi na furamagi mayok ta haingang Assembly constituency ki manung sana leiba mongjam khongnang khongda mafamadu gi miyamna ngasi wakani fam khre thodo adu ngaranang tilpung ahomlam taba dwaida koirengai lamkhai da thokibani nomai namduna furam ki bami adudi mongjam mamangdagi laikhidraba waikhom paksaw gi masana pa waikhom gulapi ni mag hauja hauzik Olive Higher Secondary School gi headmaster oina leibani man ngarang yumda halakpada koirengai lamkhai da number thadriba gypsy angob amada mioi mari laktuna gulapi bu nomai na namduna amadi maya da nomai maru namsinduna phuba seiba tawrum kibani loinana yumdagi mapan thoktana leinaba khangalam ki hairi panba yabadi waikhom gulapi hangang Assembly constituency gi Congress ke ticket tanariba nauroibam Ratan Ellis kapubu sakolpa mioi ne ngasigi wakan famadu da saru yakiba Social Integrity Organization Club mongjam khonama khongi advisor na thodok adubu yanne phongdok ki bagalunena makata na thongandaba thodok amadi thogan bidana amadi kanana kari dabak tawribano haibadu sengdok pirna basu appeal tawki democracy satpa laiba ama oina magi pamjaba candidate ama khaktang da magi laikai da laijaba angang chingbu khomjin jaraga asan janara bai khoi ge tungi khoi ge khunggang ji ge jo afaba thabak thorong kaya pangthok na bi nongta man hona jarak pasrei da vote ka mari lainana isam chamjaba khoi ge inau nupa gulapi sibu ikhang khau da na tanarak laga gun point ta namaga
mafam marang khangdan phujan baga adagi hatok pagi live attempt ne makoina tawri badu thawon sidi tasengna aikoi club ki site gi aikoi gi khunggang gi site gi aduki matik aikoi nungai jare pen da nungai tab leram bayai aikoi sengdok narga yagar ba wafam adu sengdok na dabida magi aning ba pa madu aikoi namhat piraga aikoi namjan dana thamaga aikoi gi phurup asibu aikoi haugat pangam dana ba honaba sugumba thabak sidi aikoi matung da mo na tawbiganu Mikhal Naksilapagalunan na BJP ki sabsab official ba ticket laukthok trangi mangwinana watok langthok kaya thorak yabagi mawong da lakli. Party ki ticket pibada board kaga da ba yenglaga pibagi mahuta sakma yenglaga pirak labadi Pasoi Assembly constituency da BJP mutki ba yai haina BJP Pasoi Mandal Mahila Morcha gi members oiribi state BJP Mahila Morcha gi hanagi vice president Lukram Binodini na phongdorakli. Assembly constituency asida party asige ticket tanariba chungkham bijoi gi kwakithel da leiba yumna ngasi paumi sing unaba amada Binodini na party asige national president Amit Shah na party ki ticket pibada Mikhal Mai Pakadaba misak yenglaga party ki ticket pigani haina laukthok lamkibani adubu Pasoi Assembly constituency gi wena party ki ticket phanglaba yai haina media da phongbada yauriba misak asida karigma party ki ticket pikrabadi BJP asi imung manungi party haidaba ngamloi BJP ki government ama Mikhal matungda lagansi hairabadi party na ticket piba matamda niyom sumda thabak tawhaningi aduna taduna yumthangna bana masak khangdaba miyoi amada party ki ticket piraklabadi Pasoi Assembly constituency da BJP ki mami samki gani haiki Hoigi state sigi core committee ki member lairiba singa sigi manungda bole poida ani khatani aba adu lep ka doba jingdugi adugi aningba apamba da chatkhiba taragadi BJP bu miyamna asengba tawbani laitalaira singi party ni national party ni hadana khaliba se masigi ona tena bada lakani aduga tachengna Manipur da BJP gi sarkar ama la ange or natraga na BJP led government ama la ange haba taragadi ticket piba se niyom sumna pibi basummi Congress si family party ni hadana BJP na hairaga Hauji meyamna khabar phongai basigi matungina aikhoigi kendra sida hauji meyamna maming panari basida piba taragadi BJP se family gi party maniana ai haidamanga moy adu orobodi masida karigumba BJP gi ticket si pigiba taraba Pasoi kendra dadi BJP mutkani BJP independent candidate Khorajam Ratan Kumar ki khoisang draba workers na BJP office tam thomjin kre lakadr assembly election asiga mari lenana Khorai assembly constituency ki BJP independent candidate Khorajam Ratan Kumar da party ticket pidri haibagi wahauda gi irang asi thokibani ngasi masing yamla Ratan Kumar gi workers singna nitaipa suthekta leiba BJP office da thomjin ki adumakpu Manipur police personnel singna irang adu laksin ki Voters sing bohena khanganabagi pandamda district election officer Imphal West ki district asige tongan ba mafam singda EVM amasung VVPAT familiarization campaign pangthokli tratuk suba lamsangi oina laliba January 18 de lamsang bazar da mayang Imphal gi oina January 12 da mayang Imphal bazar da sekmai gi oina January 13 da Sengmai Bazar da amasung 19 Pasoi gi oina January 13 da Waidu Club Lukram Lerek Machin Tera Bazar da pangtholakani haina DEO Imphal West ki Sirula mana khangalakli Regional Political Party ama Oriba People's Resurgence and Justice Alliance Prajagi Anirak Suba Youth Interactive Session pangthokre Sagol Mandal Laiba Urai Tea House na pangthokiba thoram adada prajagi convener oibada natana party asigi oina thangbai assembly constituency da mirep oigadoriba Irendro Laisomamna state asigi lairik hairaba naharul singna thengnariba thabok phangdabagi awaba corruption amasung kangluk masel gi marakta ungkhatnariba sing asigi matangda wafam kaya thamki Thongzo Assembly constituency ki manung san laiba polling station number 5 by 30 and kon ba mafam singda lakadr assembly election ga mari lena saksa hijana ba thingle atingbasi mathang tha March ki tang mari fawba sathagani haina youth guidance club amasung kongba khetri mayelekai nupi sakot thaurang lupki secretary general na punas thadora pachela mana khangalakli lakadr mikhalda yuna singba nisagi polam sing Sijinadaba yu phagatpagi thabaksu leptana sangsilakli ngasisu Imphal East ki Yangapokpi police station ki manung sanba Gwaltabi amasung Thamna Pokpi dagi yu ngau liter 15 galunena yu sungbada sijinaba polam kaya ama phagat kre
yu amadi atai polam singado yang pokpi police station gi OC Devakumar gi me makhada station asig officer singna phagat khibani ASP Impal East ki instruction ki makha pon ngasi si 2017 election ga mari leinana yu gi drive kana tawdaba yade na khoina kanna tawbu matam da gol ta bi area dagi mi makti phangokre yu ngo liter plastic train thoi sima phagale mi din sian gre thamna pupi area dagi yu sungada plastic bottle ani maka phawre khoina masi makha ta na dum election loi di bawa du yang kan jate gini pamda ba thok thok ta na ba angambe level khoina masi thingana phana ba ASP Impal East ki instruction ki makha Lagliba Taramathai Suba Manipur Assembly Mikhalda Janata Dol United ki ticket mirep oining basingna Hafiz Hatta opposite oil pump ta Labour Party asigi state unit ki office tagi January kulumdoi dagi February 3 ki nimit yung pung 19 fawbada form loroba yagani haina chairman khangalakli The 10-day revelation the scare from death high naming thon Manipur government ki Hana Deputy Director Waramba Shanasam Joy Kumar ni iba larik amangasi Manipur ki Chief Secretary Oinam Nabaki Shona Fongdokre The Joint Administrative Council of All Manipur Trade Union Council amasung All Manipur Government Employees Organization Ascendant All Secretariat Hall the Pangtok ki balarik form ki thoram aduga Mari Lenana Chief Secretary Nabaki Shona Ngalingi matamda Manipur government ki employees singna miyam ki thabak tawbada khudong chadaba madi khulai paiba lalulf karana aki akhang nangan kiba thaudok kaya leiki adabu ngasidi Manipur government amasung police department na kan honaduna employees singda aki akhang nangan bagi thaudok asi yamna handahanba ngamle haina fongdoki I really congratulate Mr. Joy Kumar for the efforts. My family members my family member namana sigumba ma oina bo honabada support pibiri ba mayam singse sisu ekoi thaganingai ni ma mathandra su ngamana de typist yauri ba inau sing isa sing mayam singse makoi gi role su jam chauna leibani adegi publisher mayam family gi support ade mayam na MGO M2 na su masi ownership ama lobi raktana masi Joy Kumar Mathandagi Porande, Masidi Manipur government employee mayam gi port ni ga na ownership ama lobi ri se masi yam thaganingai nei de mai tong thamjage Manipur Sarkar ge Department of Youth Affairs and Sports na sponsor tawduna official taru kalone na katijen humudra na sabati mama Rohtak Haryana da pangthokiba kunmathoi suba National Youth Festival suni taratore ta tongan ba mana laura kri haina Directorate of Youth Affairs and Sports Government Manipur na thadoropa sirlama na kangalakli India ge state kuntare na saru yadana haukiba January 12 ki January 13 fawba pangthokiba Youth Festival aduda K Sandhya Devi na classical Manipuri dance da ahan ba mana fangki K Nongyai Singana guitar da ahan ba mana fangba galone na H Lalhari Sarmana Fluid Basida Ahum Suba position Tarakre Haribati Masi January Kunmathoi the Infal Yor Lagani Haina Sierra Cinema Katana Kangalakli Manipur India gi mapung faba state ama orapa saini phumanga surak pagalunena state day na lakpa the Manipur gi governor Dr. Nazma Haptulana Sierra Madanungai Fongdorakli Sahi Kudingi January Kunmathoi the Pangtopa Manipur State Hood day na lakpada Saukhatpa Kang Masel gi marakta nungsi sanaba amasung nungay fa purakpa orisano hainasu Manipur miyamda governor na makatana eba pahuzil pirakli Uremam na may sem gadaba na maram oiraga 33 kV PGCI Airport Sangay Pro amasung 33 kV PGCI Mongsangay na kuwan ba mapam singda laliba January kunitoy ayu pung tari makhay dagi na pung nipan makhay faba may mutkani haina Manipur State Power Company Limited na thadorapa sirla man kangalakli Manipuri cinema gi yamna sokthok siningai oiba mikop ama oina Manipuri film maker Havam Pavan Kumar gi ahanba feature film Loktak Laiden Bibu laliba February 13 dagi 15 fawba Germany gi konung Berlin da pangthokadoriba Humputalilak suba Berlin International Film Festival suni taratorita utna bakhalakle Golden Gateway Award Netpack Award singba fangkraba Loktak Laiden Bi hariba film asina festival asida India gi oina amata ngairaba entry oire fanba yai English singama kumja lising machapa marfitrada aribam siam saragi feature film Ishanauna Kenis the utkraba matungda achoba International Film Festival amada utpa Manipur feature film su Loktak Laiden Bina oire
Imphal laiba Salai Holding Private Limited amasung Maiwa Co Limited kauba Japanese company amaga MOU ama ngarang Salai Holdings Private Limited ki conference hall da sign tauna kre haina Salai Holdings ki sirulaman hairi MOU asigi matung ina Japanese company asina Manipur da wa santhi yenti manama singi aremakak hemen west kabokang wai saru amasung sugumdagi bio fertilizer puthoknaba technology amasung machinery piduna lamdamasida biofertilizer potok angani su hairi Joint Redressal Council JRC amasung All Manipur Tribal Union ki mihut singna ngasi Manipur ki Governor Dr. Nazma Haptullah ga unaduna Manipur da PDS ki polam sing fajana phangandaba amadi Manipur ki hausi oreba problem singa si senja thumja gi matangda minute kun mangarom sumna unaduna wari sanakre hairi Governor na thuba atuba matamda PDS ki polam sing Panganaba ahenba seng sak sing authority da lehanaba haigani amas department ayama da tawriba senja thumjagi maramda su tabuk lahot kani haina thajaba pirakre hairi Posai thana yauraba Imphal da thorak naba kiuda ngaidu leiriba gari sing mathang manau naina serial kaidani Imphal da pushilnaba sinbiu haina Manipur Drivers Welfare Association asirulamada maineva sing da appeal tawrakli Sengmai sakmai yeng naduna mangda leiba gari sing hundok laga maninda leiba gari sing hana pusinbagi thawong sing sathariba si asum sathagadaba leirabadi get thamdabana hena fari haina jiri lambida Pandu leiba driver sing na wakat association asi da leptana lakle haina sirwasina makadana fongdor lonena hiramasi da Manipur lengaki puning susing silakli Insar Silwa haiba wahauda Kumalampak Main Stadium da leiriba Sai Special Area Games tagi senthora karaba tongan ba masana singi sandaroi sama kun mangabo boxing ge course ibom sana puki haina phongdoki ba wafamadu lana search tawbani course ibom sana sandaroi singbo haina singnaba nangba ngangba saiba natana ngasi fawba phuba leiti haina special area games ki hostel da lehuri ba sadaroi singna sengdorakli hiramasi matangda ngasi Manipur press club ta pawmi sing unaba ma da sadaroi singi mute singduna tayenjam lansen ba koba boxing sadaroi amana haikibada sai special area games ki in charge oriba course ibom sabu lauthokna ba sadaroi kharana haurakliba irang asi maram sade kari maram gi dama course ibom sabu in charge oibadagi lauthokadoribano haina hangladuna sien khiba sandaroi singna athaba matamda halaktuna sandaroi singna thiangnariba awara passing phangnaba khongjang sangsimina si haiki Elibom chana nupida dakpham tanaba phuba amadi harassment tawi haiba yaningde oja ama oibagi phaningbagi warak watemadi tawi oja ibom chana matam sangna hostel gi chakhat thorangda mating pangduna lakli amadi hostel gi fanaba awat apa mechinduna lakli hostel inmates mayamna karigi damakta lona chenthokhribano aikhoisu haibiramdana hostel gi chakhat thoranggi damakta oirabadi aikoi punna tawminasi amadi khongjang changsiminasi Achum maran khangdana center in charge amabu thabak gi thadu haibadi akhoju yajaningde elibom Hausi makata basana bagi pauda Marisuba DZ Cup Equestrian lisuni taratre la leba February taran thoide gi taratru fawba junior boys and girls amasung senior men's polo Imphal gi polo ground da pangtho lagani haina Manipur da lariba polo club sing da Manipur Equestrian Association Imphal na thokpa chairman kangalakli Mapan Soba Inter Somong Invitation Football Tournament ta Phaknung Social Youth Club amasung Yorbung Youth Club ani mai pakre Somong Student Club na Senuna Club asigi sanabung da sanariba tournament asigi ngasi sanaki ba mari soba lekta Phaknung Social Youth Club na Somong Kabu Youth Club Kunjaubu Panjal ahum amada maiti ba piki tournament asigi manga soba lektana Yorbung Youth Club na Somong Sairem Youth Club pu Panjal amasino de maiti ba pibangamki Tim Tarana group ani thokna sanariba tournament asigi hayang makhata ba league match ani sanagani
Taram Suba Naurem Bhuvan Memorial DSA Trophy State Level Invitation Football Tournament ki final matam kaktan yethokri hairi All Manipur Football Association gi makada DSA kaksun sindna association sigi sanabungda chathar liba tournament sigi final match da traw kwa katila madi Highway Sporting Union Thawal anina thasgi konitho de sanagani haina tawramba match asi khodong sadaba maram khardagi yethokri haina DSA kaksin general secretary na thadorapa serulamana khangalakli LYSSUA Lilong Sung CWC Sajing Mamang Laikai Anina State Level Under 14 Boys 6-a-side football tournament ki final dalama tong daragani ngasi tournament asigi ahanba semi final dal LYSSUA Lilong amasung MFC Lilong Santipur Anina match asigi apiba matamda panjal ani ani sanadun draw oibadagi kick from penalty marks sanabada LYSSUA Lilongna MFC Lilong Santipur Panjal Tare Tarukta Maiti Piramnaga tournament asigi final sanki anisaba semi final dana CWC Sajing Mamang Lekaina YDA Kairau Panjal Ahumani the Maiti Piki tournament asigi final match tasiki kunito de sandaragani Kanglai Park Thangta Cultural Association Kongba Ketulaikai ex-president Kongkham Kumar Haukiba January Taramato the Manumatam Southern Lake Dabada Apunma Manipur where Lalong Luft na Cherulamada Awa Pongdorakli. Senior Men's and Women's Manipur Hockey League Nasidagi Komalampak Hockey Stadium the Son of Hokre, Lake Tournament Sigi Nasi Ahan Basana Kibanupagi Mets Amada Hockey Unit Larimam Lekaina SYUC Usekon Kunabu Yama Lakchana Panjal Taruk Amada Mighty Pipungam Ki Mets Asida Mai Pakrab Hockey Unit Larimam Laikai Sandaroi Case Renelt Amasung H Amarjit Anina Panjal Anian Eduga W Niras Kumaramasung L Devakanta Anina Panjal Amungat Sanki Mighty Oraba SYUC Usekon Kunogi Amatangaraba Panjal Aduna Malem Nganbana Chanki Manipur Hockey the Sindana Nasidagi Hockey Tournament Asida Nupagi Tim Taret Amas Nupi Tim Tamangana Sar Yari Hayang Tournament Asigi Makada Balik Betsing Sanagani. Awam Suba MCAW Pralhada Masung W Ramananda Ilai Tournament ki Champion Eliminator Gain Match Amada YW Silang Thawal Mai Pakre Ngasi Luang Sumam the Laiba Luang Popa Cricket Stadium the Sana Kiba Match Adu that YWC Lang Thawala Tos Ngamduna Betting Hana Sana Kibada Lunana Tim Asin Apiba Ovani Fuda Wicket Tari Turagaran Shama Hudratre Loki Inning Asida Ananda Run Yankimato Lowangam Match Asig and Suba Betting Sana Kiba Trau Kwa Kaitel Over Kuntramapan Ball Ahom the Wicket Aramak Turaga Subnatagiran Shama Yankaitaruk Lauduna Match Asi Run Kunmatoida Mighty Bananki Inning Asida Priozit na Run Kuntramapan Loki Run Yankimato Lokiba YWC Lang Tawalgi Batsman Anana Man of the Match Takre Manipur Cricket Association Sinduna Saturday Tournament Asig Champion Qualifying Match Amada YWC Lang Tabalamadi Cyclone Tamiban Anina Thasiki Kolumdoida Tengaragani. Ahan Bakhage Mati 20 Cricket Trophy da ISA Thangmiban Mai Pakre Kyangwa Youth Pavana Club na Sinduna Kyangwa Haibong Makongda Shanariba Trophy Asigi Ngasi Sanaki Amatangairaba Leg Match Aduda 11 Twister Kyangwa Muslim na Tos Ngamduna Betting Hana Sanaki Ining Asig Abib Avatara Manga 11 Twister Kyangwa Muslim na Wicket Mapan Turaga Subnagiran Maftrak Lauki Bagalunana Nawas Amasung Ramis Anina Ran Kunmari Amasung Ran Kuntra Lauki Match Asigi Anisuba Inning Sanakiba ISA Tamibanna Overtarita Wicket Anikak Turaga Mai Papugiran Futramato Yadu Loudana Match Asi Wicket Nipa the Mai Papungamki ISA Tamibangi Batsman Robinson na Ranipunito Loudana Match Asigi Man of the Match Taki Hayang Tournament Asigi Makata Balik Match Ani Sanagani How's Arabada Marapa Amana Pijari Irom Rosa Missy the Maralera Nong Tomam Azway Bulupa Laki Fine Laktaraki Fine Tien Bagaluna Sai Mangagi Apapado Pikre Mikal Gambari Lenana Income Tax Surveillance Team Amamam District Kudimak the Tham Creama Song Kung Kunmari Miyangi Wakat Longanaba Control Room Hang to Crane
UN sina sathariba matam kaktaba economic blockade asin loisindri fawa tangkak naina miyamgi khongjang sangsilakani haina PPCM na lauthokre. Amasung puya mai thakiba sei chani marifunipan sukhibaga marirenana kuthra mapalak suba puya mai thabaning sing thoram ngasi senglaba laifalin kanglada pangthokre.